SKTV News की माइक में की टोंगान में एपिसोड सिंगा मियामी खुदोंग चरब सिंग पाउदम दुना लाकले The Mike Man की अनोखा series Go to Relief Camps series asigi episode mathang miyam gidamak naunu puduna luxury lanjena dun tongan relief camp singda changjafam loduna leiriba miyam unaba pafam adugi oriba phibam sing miyam da uhangadoriba new series of The Mike Man Go to Relief Camps every Wednesday at 2 p.m. only on SKTV News. वारेदा खांग बदी इशा इशू गई लाइक तमी इशू गई इशू लाइक तमी मसी लाइक तमी जिबो करी हाइरकदो न ए जोम खनबे कोंगाव बम यावली यामदे हाइनिंगे दो मोइनदे याम काइदैको अदुबो काइदाबा लेतबने कैसु हाइनिंग कोदी लेते ट्रेनिंग प्रोग्राम बुदी म्याम लाएबा अदो अखोदा कया कानाबा फंगदे ट्रेनिंग दी अयाम लोय लाय अदुगा महेम त चादे ट्रेनिंग दी लोय तौबिरमेबको अदो कोइना फी साबदा हारो अखोइना खोजु अखोइ सामुजु आचारगिने ट्रेनिंग चलेबा बरादी मोइ पिरगा मोइना सिलोरगा मोइना पोसे के पिदेरकनी अदुगा नै ग्रुप सेम तौना थाजबदि म्याम पिरमेबा अदुगा महे साब त ओइदेबा थमोइ सोको नुंगाइ जिदबगी ओइना खोइना मथंग चहिगी दखिना ओइना युमदा हनबियोना इचेसन मयामना हाबिबदा खोयु सरुक यागा सपोर्ट अदा तौजरगा दकिदि ओइना जॉब से किनो तौजद्रे मैं खुरुमजरे गोमिंबरी बसी SKTV News ni SKTV News की The Mike Man की अनोखा series Go to Relief Camp की ngasi laiba mafam masina Imphal East District की manung chana leiriba Sajiwa Jail Complex की hek manak sariba temporary shelter home mafam masida tonga mafam sindagi lanjila ko mioi kaya ama leiri mafam masida leiriba miyam ga wari sanabagi tanja do lawjage मैं 칭송고 도피래로 आउ 아도 인감다 저카가 상포가 펌스를 레이브주 거기 많이 떠오르게 ꯑꯁ ꯈꯪꯗꯦꯗ ꯏꯕꯨꯡ ꯅꯨꯡꯉꯥꯏꯕꯨꯡ ꯈꯪꯗꯦꯗ ꯌꯨꯝꯒꯕꯨꯗꯤ ꯀꯥꯏ ꯃꯥꯟꯅꯔꯅꯤꯒꯦ 그냥 잡히게 ꯏꯟꯖꯥꯡ ꯀꯩꯅꯣ ꯍꯋꯥꯏ ꯊꯣꯡꯉꯦ 하와이 통에 아도 한dak 이거 작업부터 방송나그래 ꯄꯥꯡꯊꯣꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯔꯨꯛ ꯌꯥꯗ꯭ꯔꯦ 야드래 ꯁꯤꯒꯤ ꯆꯍꯤꯒꯤ 아도 신을 락다브로 거기 있잖아 비신 ꯂꯥꯛꯇꯦ 락대고 ꯑꯩꯈꯣ이 ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯤꯅꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯁꯔꯨꯛ ꯌꯥꯔꯔꯣꯏꯅ ꯌꯥꯗ꯭ꯔꯦ 이싱 쇼도로 마보 ꯍꯣꯏ 이싱세 좀 아코는 내리고 가도로 방다브라 시즌은 좀 쇼고 싶어 ꯂꯦꯇꯤꯟꯒꯤ ꯑꯃꯕꯨꯗꯤ ꯐꯪꯕ ꯆꯥꯅ ꯊꯛꯅꯕꯗꯤ ꯐꯪꯗꯦ ꯁꯤꯗ ꯁꯣꯏ 아도 사보 탁거리 그만 또리 색깔은 좀 짱나게 비비브라 하우번 장가도 좀 비비 하고 많이 떠게 ꯌꯥꯎꯗꯦꯗ ꯏꯟꯖꯥꯡꯗꯤ ꯄꯤꯗꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯩ 오늘 제가 ꯍꯣꯠꯅꯖꯩ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤꯗ ꯈꯒ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯩ ꯀꯣꯟꯅꯕꯗꯤ ꯀꯣꯟꯅꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯣꯟꯅꯗ꯭ꯔꯁꯨ ꯀꯅꯥꯗ ꯋꯥꯀꯜꯂꯨꯅꯤ 아도 파몽 피바 몸박 피바 하전 좀 피브로 ꯐꯃꯨꯡ ꯃꯣꯝꯄꯥꯛꯁꯤ ꯊꯨꯡꯅꯗꯕ ꯌꯥꯎꯔꯤ ꯐꯃꯨꯡ ꯐꯪꯗꯕ ꯌꯥꯎꯔꯤ 피브리 피바 하우르고 ꯍꯧꯔꯕ 하비리 마망가는 ꯃꯐꯝꯁꯤ ꯂꯥꯛꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯅꯤꯜ ꯀꯥꯗꯅ ꯑꯁ ꯌꯥꯝ ꯇꯧꯔꯨꯗꯅ ꯆꯣ ꯂꯥꯎꯔꯤꯃꯦ ꯁꯣꯁꯣ ꯂꯥꯎꯕꯒꯤ ꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯏꯪꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯍꯣꯏ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯐꯃꯨꯡ ꯑꯋꯥꯠꯄꯁꯤꯡꯁꯦꯀꯣ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯐꯩꯖꯨꯞ ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯠꯅꯔꯤꯑꯕ ꯁꯤ ꯄꯤꯍꯟꯅꯤꯡꯉꯤ ꯃꯣꯝꯄꯥꯛꯄꯨꯗꯤ ꯁꯨꯔꯝꯕ ꯌꯥꯔꯦ ꯑꯗꯣ ꯐꯃꯨꯡ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯐꯩꯖꯨꯞ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯝ ꯐꯩꯖꯨꯞꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯤꯔꯤꯁꯦ ꯃꯤ ꯑꯅꯤ ꯂꯩꯕꯤ ꯃꯅꯨꯡꯗ ꯑꯃ ꯄꯤꯕ ꯁꯥꯏꯟ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥꯏꯆꯥ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣ ꯏꯄꯨꯔꯣꯏꯕꯣꯏꯗꯤ ꯐꯃꯨꯡꯗ ꯄꯨꯟ ꯌꯥꯕꯀꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯑꯩꯒ ꯂꯩꯕꯅꯤꯅ ꯄꯨꯟ ꯌꯥꯗꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯐꯩꯖꯨꯞꯇꯣ ꯈꯔ ꯋꯥꯏ ꯑꯃꯒꯤꯗꯨ ꯀꯃꯥꯏꯅ ꯑꯅꯤꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯐꯩꯖꯨꯞꯁꯦ ꯋꯥꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯗꯒꯤ ꯅꯤꯔꯒꯀꯣ ꯃꯣꯏꯅ ꯀꯥꯟꯗ ꯑꯃ ꯑꯅꯤ ꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯨꯞꯄꯤ ꯍꯣꯏ ꯍꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯐꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯤꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯁꯣꯝꯗ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯌꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯆꯠꯄꯤꯗꯕ꯭ꯔꯣ ꯆꯠꯇꯦ ꯍꯟꯗꯛꯇꯤ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯨ ꯀꯧꯅꯤꯅ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯕꯥꯇꯣꯟ ꯂꯥꯛꯄꯤꯔꯝꯕ꯭ꯔꯣ? ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯏ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯨꯗꯩꯒ ꯁꯦꯠꯂꯒ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯇꯤ ꯁꯨꯝ ꯌꯨꯝꯗꯁꯨ ꯍꯟꯖꯟꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯨ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯗꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯩꯁꯤꯜꯂꯛꯄꯁꯦ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯀꯔꯤ ꯁꯨꯝ ꯍꯩꯅꯕꯗꯤ ꯍꯩꯅꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯀꯨꯏꯔꯛꯑꯕꯅꯤ나 ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯃꯔꯨ ꯑꯣꯏꯅ ꯊꯦꯡꯅꯔꯤ ꯍꯧꯖꯤꯛꯁꯦ? ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒꯁꯨ ꯆꯥꯔꯛꯄꯅꯤꯅꯀꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯋꯥꯕꯗꯣ ꯑꯣꯏꯌꯦꯕ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯟꯕꯅꯤꯅ ꯈꯪꯗꯦ ꯌꯥꯝ ꯑꯋꯥꯕꯗꯣ ꯑꯣꯏꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯥꯟꯅ ꯀꯔꯤ ꯁꯤꯟꯊꯣꯡ ꯍꯣꯠꯅꯕꯤꯔꯝꯕꯒꯦ? ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯁꯨꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯝꯕ? ꯏꯀꯧꯗꯩꯅꯦꯕ ꯀꯔꯝ ꯃꯐꯝꯁꯤꯡꯗꯒꯤꯅꯣ ꯃꯔꯨ ꯑꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦ? ꯏꯀꯧꯗꯒꯤ ꯑꯌꯥꯝꯕ ꯂꯩ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯁꯤꯟꯐꯝꯁꯤ ꯂꯩꯉꯥꯛꯅ ꯄꯤꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯂꯥꯛꯈꯤꯕꯁꯨ ꯊꯦꯡꯅꯩ ꯃꯗꯨ ꯀꯥꯟꯅꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯌꯥ ꯀꯥꯟꯅꯕ ꯐꯪꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ ꯇ꯭ꯔꯦꯅꯤꯡꯅꯦ ꯇꯧꯅꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯀꯧꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯗꯣ ꯀꯌꯥ ꯐꯪꯕ ꯑꯣꯏꯗꯦ ꯑꯌꯥꯝꯕꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯕꯨꯗꯤ ꯃꯌꯥꯝ ꯇꯧꯋꯦꯀꯣ ꯑꯗꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯨꯕ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯒ ꯌꯥꯎꯅꯕ꯭ꯔꯣ? ꯁꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯄ ꯈꯣꯠꯄ ꯎꯔꯤꯁꯤꯕꯣ? ꯆꯠꯇꯦꯕ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯆꯠꯇ꯭ꯔꯦ ꯅꯤꯉꯣꯜꯒꯁꯨ ꯀꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯆꯠꯇ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯩꯈꯣꯏꯒꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯂꯩꯕ ꯎꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯁ ꯅꯨꯡ ꯃꯌꯥꯝꯁꯦ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ? ꯁ꯭ꯀꯨꯜꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯔꯀꯥꯔꯅ ꯄꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯩꯁꯥ ꯄꯤꯕꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯠꯄ ꯑꯉꯥꯡꯈꯩꯁꯦ ꯃꯣꯏꯒꯤ ꯒꯥꯔꯤ ꯚꯔꯥꯗꯤ ꯂꯧꯕꯤꯀꯣ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯤ ꯀꯩꯀꯩꯗꯤ ꯂꯧꯕꯤꯗ꯭ꯔꯦ ꯃꯤꯡ ꯆꯟꯁꯤꯟꯕꯩꯗꯤ ꯂꯧꯗ꯭ꯔꯦ ꯂꯧꯗ꯭ꯔꯦꯕ ꯑꯗꯣ ꯅꯤꯡꯊꯝꯊꯥ ꯆꯪꯁꯤꯜꯂꯛꯄꯁꯦ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩ? ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯏꯅꯤꯜ ꯀꯥꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯦꯅꯤꯇꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠꯁꯤꯡꯁꯦ ꯃꯁꯤꯒꯤ ꯌꯨꯊꯔꯛꯄꯒꯤ ꯃꯅꯝ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯊꯦꯡꯅꯍꯧꯋꯤ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯤꯕ ꯑꯗꯩ ꯏꯪꯊꯝꯊꯥ ꯍꯧꯖꯤꯛ ꯆꯪꯉꯛꯄꯁꯤꯗ ꯁꯨꯝ ꯍꯥꯟꯅꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯑꯣꯏ ꯍꯧꯖꯤꯛꯅ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯁꯥꯐꯔꯦ ꯁꯨꯝ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯁꯥꯐꯔꯦ ꯍꯥꯏꯔꯒꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯇꯕꯅꯤ나 ꯃꯤ ꯃꯌꯥꯝꯅ ꯈꯔ ꯄꯤꯔꯛꯄꯗꯨꯅꯗꯤ ꯏꯆꯥꯈꯩꯁꯦ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯨꯗꯨꯒꯤ ꯑꯋꯥꯠꯄꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯄꯣꯠꯅꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯔꯣ? ꯀꯔꯤꯅꯣ ꯌꯣꯟꯕꯤꯔꯤꯁꯦ? ꯄꯥꯟꯗꯤ ꯎꯔꯦ ꯈꯥꯃꯦꯟꯁꯤꯟꯕꯤ ꯎꯔꯦ ꯀꯔꯤ ꯂꯣꯏ ꯄꯣꯠ ꯊꯥꯗ ꯉꯥꯏꯔꯤ ꯏꯃꯥꯗꯨ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯣꯟꯕ ꯂꯥꯛꯄ꯭ꯔꯣ? ꯁꯤꯗ ꯂꯩꯕꯅꯤ ꯁꯤꯗ ꯂꯩꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯖꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯈꯔ ꯂꯩꯕꯗꯗꯤ ꯈꯤꯇꯪ ꯂꯣꯏꯔꯁꯨ ꯀꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯅꯣꯡꯃꯗ ꯀꯌꯥꯝ ꯁꯤꯠꯀꯦ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯕꯣ? ꯅꯣꯡꯃꯒꯤ ꯍꯥꯏꯕꯗꯨꯅꯤꯗ ꯌꯥꯝ ꯁꯤꯠꯄ ꯅꯨꯃꯤꯠꯁꯨ ꯂꯩ ꯈꯤꯇꯪ ꯁꯤꯠꯄ ꯅꯨꯃꯤꯠꯁꯨ ꯂꯩ ꯌꯨꯝꯁꯦ ꯏꯀꯧꯗꯩ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯏꯀꯧꯗꯩ ꯂꯩꯔꯤꯉꯩꯗꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤꯔꯝꯕ꯭ꯔꯣ? ꯌꯣꯜꯂꯦ ꯌꯣꯜꯂꯦꯕ ꯏꯁꯥꯅ ꯍꯩꯅꯈꯤꯕ ꯁꯤꯟꯐꯝ ꯁꯤꯗ ꯂꯩꯔꯒꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯅꯦꯕꯀꯣ ꯍꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯐꯥꯔꯛꯇꯣꯔꯦ ꯐꯥꯔꯛꯀꯗꯣꯔꯦ ꯆꯍꯤ 2 ꯐꯥꯔꯛꯀꯗꯣꯔꯦ
ꯑꯗꯨ ꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯔꯤꯝꯕꯨ ꯍꯥꯏꯕꯤꯗ꯭ꯔꯦ ꯃꯣꯏꯅ ꯃꯐꯝ ꯑꯁꯤ ꯁꯨꯝ ꯂꯩꯒꯗꯣꯏꯅꯤꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯨꯝꯗꯕꯨꯗꯤ ꯂꯣꯏꯅ ꯍꯟꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯗ ꯍꯟꯕ ꯌꯥꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯀꯔꯤ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯍꯟꯖꯟꯅꯤꯡꯉꯤ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯋꯥꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂ ꯅꯨꯡꯉꯥꯏꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯍꯦꯟꯕ ꯀꯔꯤ ꯂꯩꯒꯦ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯇꯧꯕꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯈꯪꯗꯦ ꯇꯧꯐꯝ ꯈꯪꯗꯦ ꯒ꯭ꯌꯥꯟꯒ ꯂꯣꯏ ꯃꯥꯡꯉꯦ ꯍꯧꯖꯤꯛ ꯊꯣꯡ ꯑꯝꯇ ꯈꯪꯗꯦ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯂꯩ ꯑꯉꯥꯡꯁꯦ ꯏꯌꯥ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯩ ꯅꯨꯄꯥꯒꯤ ꯃꯆꯥ ꯏꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯄꯥꯕꯁꯨ ꯁꯤꯈ꯭ꯔꯦ ꯏꯌꯥ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯩ ꯏꯌꯥ ꯅꯨꯄꯥꯗꯨ ꯃꯄꯥ ꯁꯤꯈ꯭ꯔꯦ ꯑꯗꯣ ꯁꯤꯟꯐꯝꯁꯦ ꯃꯣꯏꯗꯤ ꯍꯥꯟꯅ ꯀꯩ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯅ ꯀꯩ ꯇꯧꯔꯤ ꯏꯌꯥ ꯅꯨꯄꯥꯗꯨꯔꯣ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗ ꯍꯟꯗꯛ ꯄꯩꯈꯥ ꯄꯥꯁ ꯇꯧꯗ ꯉꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯁꯣꯝꯗ ꯏꯃꯥ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯏꯃꯥꯁꯤꯡꯁꯤꯒꯁꯨ ꯎꯅꯒꯦ ꯏꯃꯥ ꯀꯩꯅꯣ ꯆꯥꯕꯤꯔꯦ ꯉꯁꯤꯁꯤꯕꯣ ꯀꯩꯖꯥꯅꯣ ꯉꯁꯥꯏꯗꯨꯕꯨ ꯏꯔꯣꯜꯂꯦ ꯏꯔꯣꯟꯕꯀꯣ ꯃꯔꯨ ꯑꯣꯏꯅ ꯏꯀꯧꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯊꯣꯔꯛꯈꯤꯕꯁꯦ ꯀꯃꯥꯏꯅ ꯊꯣꯔꯛꯈꯤ ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦꯗ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯏꯆꯥꯁꯨ ꯏꯁꯨꯁꯨ ꯏꯃꯧꯁꯨ ꯑꯃꯠꯇ ꯄꯨꯂꯞ ꯆꯦꯜꯂꯛꯇꯔꯦ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟ ꯆꯦꯜꯂꯦ ꯂꯣꯏꯅ ꯑꯃꯅ ꯁꯒꯣꯜꯃꯥꯡꯗ ꯂꯩꯍꯧ ꯑꯃꯅ ꯏꯀꯧꯗ ꯂꯩꯍꯧ ꯂꯣꯠꯇꯅ ꯂꯩꯅꯍꯧꯕ ꯄꯨꯂꯞ ꯑꯃꯠꯇ ꯌꯧꯔꯛꯇꯦ ꯑꯩ ꯏꯇꯣꯝꯗ ꯏꯁꯨꯁꯤꯡꯒ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦ ꯃꯧꯈꯩꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯆꯦꯜꯂꯦ ꯏꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯆꯦꯜꯂꯦ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯏꯔꯥꯡ ꯍꯧꯔꯛꯄꯅꯣ ꯏꯃꯥ ꯊꯦꯡꯅꯕꯤꯍꯧꯕ꯭ꯔꯥ ꯄꯨꯡ ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯆꯥꯛ ꯆꯥꯕꯗꯤ ꯇꯣꯛꯑꯦ ꯑꯉꯟꯕꯗꯤ ꯆꯥꯛ ꯆꯥꯅꯔꯦ ꯑꯊꯦꯡꯕꯗꯤ ꯃꯤ ꯆꯥꯛ ꯆꯥꯅꯗꯕꯅ ꯑꯌꯥꯝꯕꯅꯤ ꯇꯧꯕꯗꯒꯤ ꯇꯧꯔꯛꯏꯕꯁꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯗ ꯌꯨꯝꯗ ꯆꯪꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯕ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯗꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯆꯪꯅꯤꯡꯉꯦ ꯆꯪꯅꯤꯡꯉꯦ ꯌꯨꯝꯗ ꯗꯨꯀꯥꯟ ꯃꯄꯨꯁꯦ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯣ ꯁꯣꯝꯁꯨ ꯏꯀꯧꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯥꯟꯅꯗꯤ ꯀꯩꯀꯩ ꯁꯤꯟꯐꯝ ꯇꯧꯕꯤꯔꯝꯃꯤ ꯍꯥꯟꯅꯁꯨ ꯗꯨꯀꯥꯟ ꯐꯝꯃꯝꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯗꯨꯀꯥꯟ ꯐꯝꯃꯦ ꯁꯨꯝ ꯍꯩꯅꯈꯤꯕ ꯑꯗꯒꯤ ꯍꯥꯟꯅ ꯇꯧꯔꯛꯄ ꯁꯤꯟꯐꯝꯗꯨꯁꯨ ꯁꯨꯝ ꯂꯥꯛꯄ ꯇꯧꯕ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯗꯣ ꯑꯗꯣ ꯌꯨꯝꯗ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯟꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯑ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯌꯨꯝꯗ ꯈꯔ ꯇꯦꯛ ꯑꯉꯥꯡ ꯁꯦꯟꯅꯕ ꯑꯣꯏꯅꯀꯣ ꯑꯉꯝꯕ ꯈꯔ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯀꯧꯗ ꯂꯩꯔꯤꯉꯩꯒ ꯁꯤꯗ ꯂꯩꯔꯤꯉꯩꯒ ꯈꯦꯠꯅꯕꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕꯒ ꯏꯀꯧꯗ ꯐꯝꯕꯒ ꯈꯦꯠꯅꯕꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯁꯦꯟꯊꯣꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯞꯇꯥ ꯑꯃꯒꯤ ꯁꯦꯟꯊꯣꯛꯁꯦ ꯌꯨꯝꯗꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯥꯟꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯐꯝꯗꯁꯨ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅꯗꯤ ꯇꯝꯕ ꯉꯝꯗꯦꯕ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗꯤ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯤꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯇꯦꯡ ꯄꯤꯕ ꯍꯥꯏꯁꯦ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯒꯣꯕꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯕꯨꯗꯤ ꯄꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯄꯤꯕꯁꯤꯅ ꯕꯦꯟ ꯐꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯒꯗꯕ ꯁ꯭ꯀꯨꯜꯒꯤꯁꯤꯅ ꯁꯔꯀꯥꯔꯅ ꯇꯧꯒꯗꯕ ꯁꯤꯃ ꯄꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯤ ꯄꯤꯗꯦ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯦ ꯆꯥꯕ ꯊꯛꯄꯁꯤ ꯑꯗꯨꯝ ꯁꯔꯀꯥꯔ ꯑꯗꯨꯝ ꯄꯤꯕꯤꯔꯤꯀꯣ ꯆꯥꯡꯅꯒ ꯆꯥꯕꯒꯤꯁꯦ ꯑꯗꯨꯝ ꯆꯦꯡ ꯀꯩ ꯄꯤꯗꯦ ꯆꯦꯡꯒ ꯑꯇꯣꯞꯄ ꯀꯩ ꯄꯤ ꯑꯩꯈꯣꯏꯅ ꯏꯟꯖꯥꯡꯒꯤꯁꯤꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯕ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯕ ꯆꯦꯡꯒ ꯏꯟꯖꯥꯡ ꯅꯥꯄꯤꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯕ ꯑꯗꯣ ꯃꯃꯥꯡꯗ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯐꯨꯗꯅꯦ ꯑꯗꯨꯅ ꯄꯤꯔꯝꯃꯦꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯤꯈꯤꯗ꯭ꯔꯦ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯤꯈꯤꯗꯕ ꯀꯨꯏꯔꯦꯗ ꯀꯨꯏꯔꯦꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯃꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌా ꯑꯃꯁꯨ ꯄꯥꯡꯊꯣꯛꯑꯦꯅ ꯍꯥꯏ ꯁꯤꯗꯒꯗꯤ ꯀꯔꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯦꯅꯤꯡꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯍꯩ ꯑꯝꯇ ꯆꯥꯗꯦ ꯇ꯭ꯔꯦꯅꯤꯡꯗꯤ ꯂꯣꯏ ꯇꯧꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯕꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏꯏꯁꯥꯃꯛꯁꯨ ꯑꯆꯥꯔꯒꯤꯅꯤꯅ ट्रेनिंग चलेबा बरादी मोई पिरगा मोइना सिलोरगा मोइना पोचे के पिदेरकनी अदुगा नै ग्रुप सेम तवना थाजबदि म्याम पिरमेबा अदुगा महि चाबदि त ओइदेबा हाबदि तोवान बा सेंथन थादरकनी हा थादबिदबुगुंबा सेतालो हारेगा मखा ताना केम दरो तमदि तमबिरमा अदु सिदा दरमे साबो खोपा लoi तमबिरमेको साबा हैरे मतुंगा मोइनमका लौबिदबा फी सारिजु लौबिदबा याम ओइबा
ꯍꯦꯛꯇ ꯂꯧꯕꯤꯗꯕꯁꯤꯃꯗꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯎ ꯑꯗꯥ ꯁꯥꯎ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯂꯧꯕꯤꯗꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯈꯨꯗꯣꯡꯆꯥꯗꯕ ꯐꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝ ꯑꯃ ꯂꯩꯕꯒꯤ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯒꯤ ꯃꯥꯡꯒꯣꯜ ꯃꯆꯥ ꯑꯃ ꯁꯦꯝꯖꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯄꯤꯛꯈ꯭ꯔꯕ ꯀꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯅꯨꯡꯗ ꯑꯗꯨ ꯃꯁꯥ ꯃꯁꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯀꯥꯁꯤꯅꯗꯤ ꯆꯟꯗꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯖꯔꯒ ꯖꯤꯡꯒꯅ ꯈꯥꯖꯔꯒ ꯆꯟꯅꯅꯕ ꯂꯩꯕꯒꯤ ꯃꯃꯤꯗꯨꯅꯤ ꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯁꯤꯗ ꯕꯦꯔꯦꯟꯗꯥꯒ ꯇꯥꯔꯤꯁꯦ ꯁꯤꯗꯤ ꯏꯁꯥꯅ ꯄꯩꯁꯥ ꯆꯪꯉꯒ ꯈꯟꯖꯕ ꯁꯥꯖꯕ ꯃꯥꯜꯂꯦ ꯃꯥꯅꯦ ꯏꯁꯥꯅ ꯄꯩꯁꯥ ꯆꯪꯉꯒ ꯈꯟꯖꯔꯤꯅꯦ ꯑꯣ ꯁꯤꯗꯗꯤ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯂꯩꯇꯦꯕꯀꯣ ꯏꯁꯥꯒꯤꯅꯤ ꯏꯁꯥꯒꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯥꯟꯅ ꯁꯥꯔꯝꯕꯁꯦ ꯏꯃꯨꯡ ꯑꯃꯗ ꯀꯌꯥꯒꯗꯤ ꯄꯤ ꯀꯥ ꯑꯅꯤꯅꯦ ꯀꯥ 2 ꯄꯤꯌꯦꯕ ꯑꯗꯣ ꯏꯃꯨꯡ ꯑꯃꯗ ꯃꯤꯗꯤ 5-6 ꯂꯩꯕ 5 ꯂꯩꯔꯁꯨ 6 ꯂꯩꯔꯁꯨ ꯀꯥ 2 ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯋꯤ ꯃꯌꯥꯝꯁꯦ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯅꯤꯗ ꯀꯥꯔꯨꯜ ꯑꯃꯗ ꯃꯤ 2ꯅꯤ ꯃꯤ 5 ꯂꯩꯔꯒꯅ ꯀꯥ 3 ꯀꯥ 3 ꯔꯨꯜ 3 ꯄꯤꯕ ꯔꯨꯝ 3 ꯄꯤꯕꯀꯣ ꯑꯣ ꯑꯗꯒꯤ 3 ꯂꯩꯔꯒꯅ ꯄꯤꯛꯑꯒꯅ ꯑꯉꯥꯡ ꯅꯨꯕꯤ ꯇꯨꯃꯤꯟꯅꯕ ꯌꯥꯕ ꯀꯥꯟꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯄꯤꯕ ꯑꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯇꯧꯔꯒꯅ ꯀꯥ ꯔꯨꯜ ꯑꯃ ꯏꯁꯇꯥ ꯑꯣꯏꯅ ꯄꯤꯕ ꯃꯔꯨ ꯑꯣꯏꯅ ꯀꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯖꯥꯡ ꯆꯥꯕꯤꯔꯦ ꯉꯁꯤꯕꯣ ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯨꯡ ꯏꯟꯅ ꯏꯟꯖꯥꯡꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯖꯔꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯧꯕ ꯈꯣꯠꯄ ꯆꯠꯄꯗꯤ ꯑꯝꯇ ꯌꯥꯎꯗꯔꯦ ꯑꯃꯕꯨ ꯑꯩꯈꯣꯏ ꯁꯖꯤꯋꯥ ꯏꯀꯧꯒꯤ ꯑꯣꯏꯅꯗꯤ ꯀꯧꯁꯨ ꯀꯧꯗ꯭ꯔꯦ ꯆꯠꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅꯗꯤꯀꯣ ꯆꯥꯛꯀꯧꯖꯒꯦꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯒꯗꯣꯏꯔꯥ ꯆꯠꯄꯤꯗ꯭ꯔꯤꯁꯦ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯍꯤꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯌꯨꯝꯗ ꯍꯟꯕꯤꯌꯣꯅ ꯏꯆꯦꯆꯟ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯒ ꯁꯞꯄꯣꯔꯠ ꯇꯧꯖꯔꯒ ꯍꯟꯗꯛꯀꯤꯗꯤ ꯑꯣꯏꯅ ꯑꯣꯕꯖꯥꯔꯕꯁꯦ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ ꯑꯣꯀꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯆꯠꯍꯟꯕꯤꯌꯨ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯖꯒꯦ ꯃꯊꯪ ꯆꯍꯤꯗ ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯆꯠꯆꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯦ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯐꯤ ꯁꯥꯕꯒꯤꯔꯣ ꯀꯩ ꯃꯩꯁꯥ ꯐꯅꯦꯛ ꯁꯥꯅꯕ ꯃꯩꯆꯥꯛ ꯆꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯇꯤꯝꯁꯨ ꯀꯩꯅꯣꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯏꯀꯧꯗꯒꯤ ꯏꯀꯧꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯐꯅꯦꯛ ꯁꯥꯕꯁꯦ ꯏꯁꯥꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯅꯒ ꯄꯤꯕꯤꯔꯛꯄ ꯑꯣꯏꯗꯣꯏꯔꯣ ꯏꯁꯥꯒꯤꯅꯦꯕ ꯑꯗꯣ ꯒꯣꯔꯃꯦꯟꯒꯤ ꯃꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯕꯤꯔꯝꯕ ꯂꯩꯕ꯭ꯔꯣ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯍꯩꯔꯦꯗ ꯌꯨꯝꯗꯒꯤ ꯍꯩꯔ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯕꯁꯦ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯑꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯀꯩ ꯑꯣꯏꯒꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅꯒ ꯁꯥꯖꯜꯂꯤꯁꯦ ꯖꯤꯡꯒꯅꯒ ꯇꯧꯔꯒ ꯁꯤꯗꯤ ꯏꯁꯥꯅ ꯁꯥꯖꯕ ꯑꯣꯏꯔꯦ ꯍꯣꯏ ꯏꯁꯥꯅ ꯏꯃꯨꯡꯗꯣ ꯌꯥꯝ ꯆꯤꯟꯃꯟꯕꯒꯤꯀꯣ ꯆꯥꯛ ꯆꯥꯐꯝ ꯂꯩꯇꯕꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯥꯗꯣꯛꯄ ꯑꯣꯀꯦ ꯁꯣꯝꯗ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤ ꯃꯃꯥꯡ ꯃꯇꯦꯛꯁꯦ ꯈꯛꯇꯅꯤꯗ ꯁꯥꯟꯅꯔꯤꯁꯦ ꯑꯇꯩ ꯃꯔꯛꯇꯤ ꯁꯥꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯀꯥ ꯈꯤꯇꯪ ꯄꯥꯝꯕꯒꯤ ꯂꯝꯕꯤ ꯀꯥ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯀꯥ ꯄꯤꯛꯄ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯃꯥꯡꯗꯅꯦꯕ ꯆꯥꯛ ꯆꯥꯗꯣꯏꯗꯣ ꯑꯗꯣ ꯐꯃꯥꯡ ꯆꯥꯛ ꯆꯥꯕꯗꯣ ꯏꯆꯥ ꯅꯨꯄꯥ 2 ꯇꯨꯝꯃꯦ ꯅꯨꯄꯤ 2 ꯇꯨꯝꯃꯦ ꯑꯗꯨꯗꯤ ꯐꯃꯥꯡꯗꯣ ꯈꯖꯤꯛ ꯈꯛꯇꯪ ꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯆꯥꯛꯁꯨ ꯊꯣꯡꯕ ꯆꯥꯛꯁꯨ ꯆꯥꯕ ꯆꯥꯐꯝ ꯂꯩꯇꯕꯒꯤ ꯈꯤꯇꯪ ꯇꯤꯜ ꯂꯧꯔꯒ ꯁꯟꯇꯣꯛꯄꯅꯤꯗ ꯑꯣꯀꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯟꯗꯕꯅꯤꯅ ꯇꯧꯖꯗꯗꯅ ꯏꯁꯥꯅ ꯄꯩꯁꯥ ꯆꯪꯉꯒꯁꯨ ꯆꯪꯅ ꯁꯦꯝꯖꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯤꯆꯟ ꯒꯥꯔꯗꯦꯟꯁꯤꯡ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯔꯨꯑꯣꯏꯅ ꯏꯀꯧꯔꯣꯝ ꯐꯪꯕ ꯁꯔꯨꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯡꯁꯤ ꯂꯩꯈꯤꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯑꯗꯨꯒꯨꯝꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯂꯧꯁꯤꯡ ꯎꯕꯗꯨ ꯌꯥꯗꯕꯅꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯐꯪꯕ ꯂꯝ ꯁꯔꯨꯛ ꯈꯔꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯗꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤꯗꯤ ꯆꯥꯎꯅ ꯇꯥꯔꯤ
ꯕꯦꯔꯦꯟꯗꯥ ꯈꯟꯗꯕ ꯌꯥꯕ ꯂꯝ ꯈꯔ ꯂꯩꯕ ꯃꯐꯝꯗꯗꯤ ꯁꯥꯔꯒꯁꯨ ꯈꯔ ꯀꯨꯡꯅ ꯁꯥꯔꯤꯕ ꯃꯐꯝꯁꯤꯗꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯁꯤ ꯈꯟꯖꯤꯟꯅꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯖꯤꯡꯒꯁꯤ ꯈꯟꯖꯤꯜꯂꯒ ꯌꯧꯔꯛꯇꯅꯕ ꯑꯗꯨꯝ ꯑꯆꯧꯕ ꯍꯣꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯏꯃꯥ ꯑꯃꯁꯨ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯣ ꯏꯟꯖꯥꯡ ꯄꯥꯎꯅꯦ ꯏꯟꯖꯥꯡ ꯃꯌꯥꯝ ꯊꯣꯡꯉꯝꯕꯅꯦ ꯍꯛꯆꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯏꯟꯖꯥꯡꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯏꯀꯧꯗꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯀꯧꯗꯣꯏꯅꯤ ꯑꯗꯣ ꯏꯃꯥ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯣꯏ ꯐꯥꯎꯋꯦ ꯃꯗꯨ ꯐꯥꯎꯋꯦ ꯐꯥꯎꯋꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯍꯦꯛ ꯍꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯒ ꯑꯗꯨꯝ ꯂꯥꯛꯄꯤꯕ꯭ꯔꯣ ꯂꯥꯛꯑꯦ ꯗꯥꯛꯇꯔ ꯗꯣꯛꯇꯔꯗꯤ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯟꯅ ꯀꯌꯥꯃꯨꯛꯀ ꯂꯩꯒꯦ ꯃꯐꯝꯁꯤꯗ ꯆꯥꯃꯤꯟꯅꯔ ꯑꯗꯣ ꯑꯕꯣꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤ ꯀꯌꯥꯃꯨꯛ ꯃꯤ 10ꯃꯨꯛ ꯁꯨꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯤ 10ꯅꯤ ꯃꯤ 10ꯅꯦꯕ ꯑꯗꯣ ꯃꯤ 10ꯁꯦ ꯂꯩꯐꯝꯁꯤꯕꯨ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯔ ꯆꯤꯜꯂꯤꯗ ꯈꯔ ꯆꯤꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯁꯨ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯏꯅꯤꯜ ꯀꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯣꯝꯄꯥꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯥꯏꯁꯦ ꯐ꯭ꯂꯣꯔ ꯀꯥꯏꯁꯦ ꯐꯖꯅ ꯇꯧꯕꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯗꯤ ꯐꯔꯦ ꯍꯥꯟꯅꯗꯤ ꯍꯥꯟꯅ ꯈꯔꯗꯤ ꯐꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯣꯡꯖꯤꯟꯕ ꯌꯥꯅꯕ ꯁꯔꯀꯥꯔꯗꯒꯤꯗꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯒ ꯇꯥꯗꯦꯗ ꯐꯤ ꯁꯥꯔꯝꯕ ꯏꯅꯦꯁꯤꯡ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯦ ꯅꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯅꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯩꯅ ꯆꯥꯏꯗꯨ ꯁꯧꯒꯤ ꯊꯣꯡꯉꯦ ꯉꯁꯤꯁꯦ ꯑꯌꯥꯝꯕ ꯑꯩꯅ ꯃꯐꯝꯁꯦ ꯂꯥꯛꯑꯒ ꯍꯪꯕꯁꯤꯡꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯣꯏ ꯀꯥꯎꯕꯩ ꯃꯑꯣꯡ ꯇꯧꯋꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯁꯧꯒꯤ ꯀꯣꯛ ꯂꯣꯏ ꯆꯥꯏꯑꯦꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯦ ꯀꯣꯛꯁꯦ ꯕꯦꯔꯥ ꯂꯣꯏ ꯂꯩꯔꯦꯗ ꯃꯊꯥ ꯁꯥꯏꯗ ꯈꯪꯗꯦꯗ ꯏꯀꯧꯗꯩꯅꯤꯀꯣ ꯏꯃꯥꯁꯨ ꯑꯧ ꯏꯀꯧꯗꯩꯅꯦ ꯑꯣ ꯑꯗꯣ ꯁꯤꯗ ꯂꯩꯕꯁꯦ ꯆꯍꯤ 2ꯗꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯐꯥꯔꯛꯀꯗꯧꯔꯦ ꯍꯣꯏ ꯑꯗꯣ ꯏꯁꯥꯒꯤ ꯂꯝꯗ ꯏꯀꯧꯗ ꯆꯠꯄꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯅ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤ ꯌꯥꯕ ꯌꯥꯗꯕ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯌꯣꯟꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦꯕꯨ ꯍꯥꯏꯕꯨ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯂꯝꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯅꯣꯏ ꯀꯩꯅꯣꯗꯒ ꯊꯥꯒꯠꯂꯛꯏꯅꯦ ꯍꯣꯏ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯍꯣꯏ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯁꯔꯨꯛꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯍꯤꯔꯝ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯐꯝꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯆꯥꯗꯗꯤ ꯌꯥꯗꯦ ꯃꯣꯏ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄ ꯑꯗꯨꯅꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯨꯄꯥ ꯀꯩꯅꯣꯗꯪ ꯄꯤꯔꯛꯑꯦ ꯑꯗꯨꯏꯗꯨꯗꯤ ꯅꯣꯡꯃꯗ ꯑꯃꯨꯛ ꯀꯣꯟꯅꯗꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯅꯀꯔꯤ ꯈꯪꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯨ ꯑꯣꯏꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯀꯣꯟꯁꯦ ꯁꯤꯒꯤ ꯀꯣꯟꯁꯦ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯐꯤꯕꯨꯅ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏ ꯀꯣꯟ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯁꯥꯖꯒꯦ ꯑꯩꯈꯣꯏꯅ ꯑꯁꯥꯃꯟ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯑꯁꯥꯃꯟꯁꯦ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯦꯕ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗ ꯃꯣꯏ ꯄꯤꯕꯤꯔꯛꯄ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯤꯔꯛꯄ ꯂꯩꯇꯦ ꯑꯗꯣ ꯁꯤꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯐꯤ ꯁꯥꯕꯁꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯣ ꯈꯔꯗꯤ ꯁꯨꯝ ꯃꯦꯟꯅꯩꯌꯦ ꯑꯗꯨꯅꯤꯅ ꯁꯨꯝ ꯊꯕꯛꯁꯨ ꯑꯍꯜ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯌꯥꯗꯕꯀꯣ ꯃꯈꯣꯡ ꯆꯠꯄ ꯌꯥꯗꯦꯕ ꯁꯤ ꯏꯅꯦꯝꯄꯣꯛꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯂꯦꯡꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯇꯦꯛ ꯑꯗꯨꯝ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯣꯏ ꯃꯔꯝꯗꯤ ꯍꯥꯟꯅ ꯏꯁꯥꯒꯤ ꯇꯧꯖꯔꯝꯕ ꯁꯤꯟꯐꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯥꯏꯔꯛꯄꯅꯤꯅ ꯑꯗꯣ ꯃꯁꯤ ꯀꯔꯝꯕ ꯂꯝꯕꯤꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯁꯤꯃ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯊꯣꯛ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅꯕꯨꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯄꯤ ꯍꯥꯏ ꯑꯗꯣ ꯇ꯭ꯔꯦꯅꯤꯡꯗꯨꯒꯤ ꯀꯥꯟꯅꯕꯝ ꯈꯪꯗꯦꯅ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯍꯟꯅꯤꯡꯉꯤ ꯇꯧꯍꯟꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯏꯀꯧꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦꯗ ꯑꯗꯨꯝ ꯍꯟꯖꯤꯟꯕꯤꯕ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯗꯤ ꯏꯔꯝꯗꯝꯗꯨꯗꯀꯣ ꯍꯟꯖꯤꯟꯕꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝ ꯃꯅꯨꯡꯗ ꯄꯤꯔꯤꯕ ꯏꯁꯤꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤꯡꯁꯤꯡꯁꯤ ꯄꯤꯅꯕ ꯊꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯇꯣꯞꯇ ꯂꯩꯕ ꯏꯁꯤꯡ ꯁꯤꯟꯇꯦꯛꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯇꯔ ꯇꯦꯡꯛꯁꯤꯡ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯔꯨꯛꯁꯤꯡꯁꯤ ꯌꯥꯝꯅ
ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ ꯃꯔꯨꯑꯣꯏꯅ ꯐꯠꯇ ꯍꯥꯎꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯗꯨꯒ ꯁꯦꯞꯇꯤꯛ ꯇꯦꯡꯛꯇꯒꯤ ꯄꯥꯊꯣꯔꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯃꯅꯝꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯅꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯍꯛꯁꯦꯜꯗ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯃꯐꯝꯁꯤ ꯃꯅꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯩꯃ ꯋꯥꯔꯤ ꯑꯃꯗ ꯁꯥꯖꯕ ꯌꯥꯒꯗ꯭ꯔꯣ ꯇꯩꯃꯁꯨ ꯏꯀꯧꯗ ꯑꯣꯏꯕꯤꯗꯣꯏꯔꯥ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯌꯥꯝ ꯅꯝꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯦꯞꯇꯤꯛ ꯇꯦꯡꯛꯇꯒꯤ ꯄꯥꯊꯣꯔꯛꯄꯁꯨ ꯃꯥꯜꯂꯤ ꯃꯐꯝꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨꯒ ꯍꯥꯏꯕꯗꯨꯒ ꯌꯦꯡꯕꯤꯔꯛꯄ ꯂꯩꯇꯕ꯭ꯔꯣ ꯑꯃꯨꯛꯀꯇꯪꯗꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯂꯥꯛꯇꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯀꯔꯤꯅꯣ ꯁꯤꯗ ꯃꯅꯝ ꯅꯝꯊꯤꯔꯤꯁꯤꯕꯣ ꯃꯌꯥꯝꯒꯤ ꯇꯣꯏꯂꯦꯠ ꯁꯤ ꯃꯌꯥꯝꯒꯤꯗꯣ ꯑꯥ ꯁꯤꯗ ꯊꯥꯗꯐꯝ ꯑꯣꯏꯕꯅꯤꯅ ꯑꯣ ꯑꯗꯨ ꯃꯌꯥꯝꯒꯤ ꯇꯣꯏꯂꯦꯠꯇ ꯊꯥꯗꯐꯝ ꯁꯤ ꯑꯣꯏꯕ ꯑꯗꯣ ꯊꯥꯗꯔꯤꯕ ꯃꯐꯝꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯗꯕ ꯅꯤꯡꯊꯤꯅ ꯃꯣꯏꯅ ꯐꯖꯅ ꯁꯦꯝꯕꯤꯗꯕꯩꯅꯤ ꯑꯗꯣ ꯃꯁꯤꯗꯤ ꯆꯥꯕ ꯊꯛꯄꯗꯁꯨ ꯌꯥꯝꯅ ꯃꯅꯝ ꯃꯍꯥꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯚꯟ ꯑꯅꯥ ꯑꯌꯦꯛ ꯐꯥꯎꯕ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯅꯤ ꯑꯗꯩ ꯀꯥꯡꯁꯨ ꯏꯪꯊꯝꯊꯥ ꯑꯣꯏꯇꯥꯔꯁꯨ ꯀꯥꯡ ꯐꯕꯗꯣ ꯐꯠꯇꯦ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯁꯤ ꯅꯛꯄꯅꯤꯅ ꯍꯣꯏꯅꯦ ꯏꯪꯊꯝꯊꯥ ꯃꯇꯝꯗꯗꯤ ꯀꯥꯡꯁꯦ ꯈꯔꯗꯤ ꯐꯅꯕꯅꯤ ꯑꯗꯨꯕꯨ ꯏꯪꯊꯝꯊꯥ ꯆꯪꯉꯛ ꯐꯥꯎꯗ ꯀꯥꯡ ꯑꯗꯨꯝ ꯆꯤꯛ ꯂꯩꯔꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯃꯣꯏꯅ ꯇꯦꯡꯀꯤ ꯁꯥꯔꯝꯃꯤꯅꯦꯅ ꯇꯧꯔꯤꯁꯦ ꯇꯦꯡꯀꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯕ ꯅꯠꯇꯦ ꯁꯥꯕꯗꯤ ꯁꯥꯕ ꯍꯧꯈ꯭ꯔꯦꯃꯦ ꯑꯗ ꯃꯣꯏꯅ ꯐꯖꯅ ꯃꯈꯨꯝ ꯀꯩꯀꯩ ꯈꯨꯝꯖꯤꯟꯕꯤꯗꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯁꯦꯞꯇꯤꯛ ꯇꯦꯡꯛꯁꯤꯡꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯩꯉꯥꯛꯅꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯁꯥꯈꯤꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯩ ꯃꯐꯝꯁꯤ ꯂꯩꯕꯁꯤ ꯆꯍꯤ ꯑꯅꯤꯗꯤ ꯐꯥꯔꯛꯀꯗꯣꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯣꯏ ꯌꯨꯝꯒ ꯃꯐꯝꯁꯤꯒꯗꯤ ꯃꯥꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯁꯥꯐꯍꯟꯒꯗꯕ ꯃꯑꯣꯡꯗꯨ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯐꯪꯕꯤꯕ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯀꯔꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯣꯏ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯛꯏꯕꯁꯤ ꯉꯁꯤ ꯊꯥ 17 ꯐꯥꯖꯤꯜꯂꯛꯑꯦ ꯁꯤꯗ ꯒꯣꯔꯃꯦꯟꯅ ꯆꯦꯡ ꯈꯔ ꯄꯤ ꯄꯩꯁꯥ ꯈꯔ ꯄꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯄꯤꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯆꯥꯛꯀꯧꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯏꯀꯧꯒ꯭ꯔꯣꯡꯒꯤ ꯑꯣꯏꯅꯗꯤ ꯀꯨꯝꯁꯤꯁꯨ ꯈꯔ ꯂꯦꯞꯊꯣꯛꯑꯒ ꯃꯊꯪꯒꯤ ꯆꯍꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯒꯣꯔꯃꯦꯟꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯆꯍꯤꯁꯤꯗꯗꯤ ꯑꯩꯒꯤ ꯖꯒꯥ ꯑꯩꯒꯤ ꯅꯥꯎꯐꯝ ꯐꯨꯝꯐꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯂꯣꯏꯅ ꯄꯨꯜꯂꯒ ꯖꯒꯥ ꯏꯁꯥꯒꯤ ꯖꯒꯥꯗ ꯍꯟꯖꯤꯜꯂꯒ ꯆꯥꯛꯀꯧꯔꯒ ꯏꯆꯦ ꯏꯆꯟ ꯏꯆꯥ ꯏꯁꯨ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯑꯒ ꯆꯥꯛ ꯍꯥꯎꯇꯕ ꯏꯔꯣꯝꯕꯕꯨ ꯑꯣꯏꯔꯣ ꯀꯥꯡꯁꯣꯏꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯉꯥꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯑꯣꯏꯔꯣ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯅꯣꯛꯅ ꯆꯥꯃꯤꯟꯅꯕꯗꯣ ꯃꯗꯨ ꯄꯥꯝꯖꯩ ꯃꯗꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁꯛꯇꯤ ꯄꯥꯏꯕꯁꯤꯅ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤꯅ ꯒꯣꯔꯃꯦꯟ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯅꯤ ꯃꯈꯣꯏꯅ ꯇꯧꯒꯦꯗ ꯉꯝꯃꯤꯕꯅꯤ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯩꯈꯣꯏꯒꯤ PM ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯤꯁꯤꯁꯨ ꯉꯁꯤ ꯐꯥꯎꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟꯖꯥꯎ ꯑꯁꯤ ꯂꯥꯟꯖꯥꯎ ꯍꯥꯏꯕ ꯇꯥꯏ ꯃꯤꯒꯤ ꯀꯟꯇ꯭ꯔꯤꯗ ꯍꯥꯏꯕꯒꯤ ꯃꯇꯧꯗꯤ ꯇꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯛꯆꯕ ꯁ꯭ꯇꯦꯠ ꯃꯆꯥ ꯑꯃꯅꯤ ꯃꯁꯤꯗ ꯉꯁꯤ ꯐꯨꯔꯨꯞ ꯃꯁꯦꯜ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀ ꯑꯩꯈꯣꯏ ꯀꯩꯁꯨ ꯏꯔꯥꯟ ꯂꯩꯖꯗꯕ ꯍꯥꯏꯖꯒꯦ ꯃꯩꯇꯩꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯤ ꯃꯁꯩꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯤꯡꯉꯒ ꯊꯝꯃꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯖꯥꯠ ꯑꯁꯤꯅ ꯉꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯒꯤ ꯃꯊꯛꯇ ꯇꯧꯔꯛꯏꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯒꯣꯔꯃꯦꯟꯅ ꯅꯕꯥꯅꯤ ꯊꯣꯛꯄ ꯇꯧꯅꯔꯣ ꯌꯦꯡꯉꯣ ꯑꯉꯝꯕ ꯑꯃꯅ ꯄꯥꯜꯍꯧꯔꯣ ꯂꯩꯍꯧꯔꯣ ꯍꯥꯏꯕꯤꯕꯁꯨ ꯅꯠꯇ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯈꯥꯡꯉꯤꯕ ꯃꯑꯣꯡꯁꯤ ꯈꯟꯕꯗꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤನ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯅꯦꯅ ꯆꯠꯂꯤꯁꯤ ꯀꯔꯤꯅꯣ ꯈꯨꯟ ꯉꯥꯛꯇꯣꯏꯁꯦ ꯅꯣꯡꯃꯩ ꯌꯥꯗꯕ ꯈꯔ ꯄꯥꯏꯔꯒ ꯉꯁꯥꯏ ꯆꯩꯁꯨ ꯆꯩꯊꯦꯛ ꯊꯥꯡꯖꯧ ꯅꯨꯡꯖꯧ ꯈꯔ ꯄꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ
ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯛꯇꯤꯁꯤꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯕꯖꯥꯠꯅꯤ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯃꯤꯠꯁꯨ ꯇꯥꯡꯈ꯭ꯔꯦ ꯃꯅꯥꯁꯨ ꯄꯪꯈ꯭ꯔꯦ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯄꯥꯟꯕꯤꯔꯤꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯖꯤꯔꯤꯕꯥꯝ ꯆꯠꯄ ꯉꯝꯗꯦ ꯁꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗꯁꯅ ꯉꯁꯤꯐꯥꯎꯗ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯥ ꯆꯠꯄ ꯉꯝꯗꯁꯅ ꯇꯧꯔꯤꯁꯤꯅꯤ ꯃꯥꯏꯗꯤ ꯃꯆꯤꯟꯗ ꯈꯛꯇ ꯆꯠ ꯂꯩꯔꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯉꯝꯕꯅꯤꯅ ꯑꯉꯝ ꯑꯊꯧꯅꯤꯅ ꯃꯈꯣꯏꯅ ꯁꯤꯜꯂꯛꯄꯗꯨ ꯀꯔꯤ ꯊꯣꯛꯀꯗꯣꯏꯅꯣ ꯑꯗꯨ ꯋꯥꯔꯦꯗ ꯈꯥꯡꯕꯗꯤ ꯏꯆꯥ ꯏꯁꯨꯈꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯏꯁꯨꯈꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯕꯨ ꯀꯔꯤ ꯍꯩꯔꯛꯀꯗꯣꯏꯅꯣ ꯑꯩ ꯏꯊꯣꯡ ꯈꯟꯕꯗ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯆꯠꯂꯨꯔꯅꯤ ꯍꯣꯕꯦ ꯍꯣꯕꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯥꯟꯅꯐꯝ ꯂꯩꯇꯦ ꯀꯔꯤ ꯃꯈꯣꯏꯗ ꯐ꯭ꯔꯤꯗꯝ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜ ꯀꯥꯔꯨꯕꯗꯣ ꯁ꯭ꯀꯨꯜ ꯀꯥꯔꯨꯕ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛꯇ ꯄꯪꯇꯝꯅ ꯇꯝꯃꯒ ꯀꯣꯛ ꯐꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯈꯩ ꯃꯇꯤꯛ ꯍꯩꯅꯤꯒ ꯍꯥꯏꯕꯁꯤꯗꯤ ꯈꯟꯕꯤꯔꯨꯔꯅꯨ ꯍꯣꯏꯁꯤꯅꯤ ꯉꯥꯏꯍꯥꯛꯁꯨ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝꯗꯣ ꯀꯣꯛꯁꯤ ꯈꯔ ꯆꯨꯡꯁꯟꯅꯔꯒ ꯑꯉꯥꯡꯈꯩ ꯊꯤꯔꯤ ꯀꯥꯞꯄꯤꯕꯨ ꯑꯣꯏꯔꯣ ꯕꯣꯟꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯑꯣꯏꯔꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯪꯉꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯃꯈꯣꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯂꯥꯛꯑꯀꯥꯟꯗꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯆꯍꯤ ꯀꯌా ꯊꯝꯕꯤꯒꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯤ ꯇꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯏꯀꯧꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯖꯣꯏ ꯃꯩꯇꯩ ꯀꯧꯏ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯐꯝꯃꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤ ꯑꯩꯈꯣꯏ ꯀꯨꯝꯁꯤꯁꯨ ꯑꯩꯈꯣই ꯆꯥꯛꯀꯧꯖꯔꯔꯣꯏ ꯃꯊꯪꯒꯤ ꯆꯍꯤꯁꯤꯗꯗꯤ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯒꯣꯔꯃꯦꯟꯒꯤ ꯇꯔꯞꯇꯒꯤꯁꯨ ꯇꯧꯔꯒ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯨꯗ ꯍꯟꯖꯜꯂꯒ ꯆꯥꯛꯀꯧꯕ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯈꯣꯏꯗ ꯅꯤꯖꯈꯤ ꯑꯩꯈꯣꯏ ꯗꯈꯤꯅꯥꯁꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯗꯈꯤꯅꯥ ꯄꯤꯕꯤꯔꯛꯀꯗꯣꯏꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯈꯤꯕ ꯇꯥꯔꯤ ꯀꯔꯤꯅꯣ ꯁꯥꯕꯤꯔꯤꯁꯤꯕꯣ ꯌꯦꯡꯒꯣꯟꯅꯤꯗ ꯌꯦꯡꯒꯣꯟ ꯁꯥꯔꯤꯅꯦꯕ ꯏꯁꯥꯁꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯣ ꯑꯗꯣ ꯌꯦꯟ ꯀꯌꯥꯃꯨꯛ ꯂꯣꯏꯕꯤꯒꯦ ꯈꯜꯂꯤꯅꯣ ꯌꯥꯝ ꯂꯣꯏꯔꯗ ꯁꯨꯝ ꯆꯥꯅꯕ ꯈꯣꯠꯅꯕ 10-20ꯃꯨꯛꯇ ꯁꯨꯝ ꯑꯣꯏꯖꯔꯗꯅ ꯑꯗꯣ ꯏꯁꯥꯗꯤ ꯀꯩꯀꯩ ꯁꯤꯟꯕ ꯍꯣꯠꯅꯕꯤꯕꯒꯦ ꯑꯐꯪ ꯑꯐꯪ ꯑꯗꯨꯝ ꯄꯪꯁꯨ ꯁꯨꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯍꯥꯟꯅ ꯀꯩꯀꯩ ꯁꯨꯕꯤꯔꯝꯒꯦ ꯀꯧꯗ ꯂꯩꯔꯤꯉꯩꯗ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯊꯣꯡꯅꯥꯎ ꯆꯠꯂꯝꯃꯤ ꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯏꯀꯧꯗ ꯅꯠꯇꯦ ꯗꯣꯂꯥꯏ ꯊꯥꯕꯤꯅꯤ ꯗꯣꯂꯥꯏ ꯊꯥꯕꯤꯗꯒꯤ ꯁꯤ ꯂꯩꯔꯤꯁꯤ ꯗꯣꯂꯥꯏ ꯊꯥꯕꯤꯅꯦ ꯏꯀꯧꯅꯦ ꯑꯇꯩꯗꯤ ꯏꯊꯝꯗꯁꯨ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯌꯥꯎꯔꯤꯕꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯑꯣꯖꯥꯕꯣ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯅꯦꯅ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯅ ꯆꯥꯛꯀꯧꯕꯁꯨ ꯐꯪꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯇꯣꯞꯄ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯑꯣꯔ ꯃꯔꯤ ꯃꯇꯥꯅ ꯆꯥꯛꯀꯧꯕꯗ ꯃꯣꯏ ꯑꯗꯨꯝ ꯆꯠꯂꯒ ꯆꯥꯛ ꯆꯔꯥ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯁꯖꯤꯋꯥꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝꯁꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯁꯦ ꯆꯥꯛꯀꯧꯖꯔꯔꯣꯏ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯌꯨꯝꯗꯒꯤ ꯀꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯅ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟꯁꯨ ꯑꯣꯏꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯅꯤ ꯊꯣꯛꯑꯦꯕ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯃꯗꯤ ꯏꯀꯧ ꯍꯥꯏꯗꯅ ꯗꯣꯂꯥꯏ ꯊꯥꯕꯤꯔꯣꯝꯒꯤꯗꯤ ꯉꯔꯥꯡ ꯑꯔꯥꯝꯕꯥꯏ ꯑꯉꯥꯡꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯆꯥꯛꯀꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡ ꯍꯥꯏꯗꯅ ꯃꯣꯏꯅ ꯀꯧꯕꯤꯔꯒ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯁꯦꯅ ꯃꯣꯏꯅ ꯍꯥꯞꯇꯕꯗꯤ ꯑꯃꯅꯤꯗꯅ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯃꯣꯏꯅ ꯆꯥꯛꯀꯧꯔꯒ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯆꯥꯃꯤꯟꯅꯩ ꯀꯧꯕꯤ ꯆꯠꯇꯕ ꯀꯧꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄꯁꯨ ꯃꯥꯜꯂꯦ ꯁꯣꯛꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕ ꯁꯣꯛꯅꯤꯡꯉꯥꯏꯕꯨꯗꯤ ꯏꯀꯧꯒ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟꯁꯦ ꯇꯨꯔꯦꯜ ꯑꯃꯈꯛꯇꯅꯤ ꯏꯔꯦꯟ ꯇꯨꯔꯦꯟꯁꯤꯒꯤ ꯋꯥꯡꯕ ꯑꯗ ꯑꯩꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟ ꯍꯥꯏꯕꯁꯤꯒ ꯏꯀꯧꯁꯤꯒꯗꯤ ꯆꯪꯅꯤ ꯍꯥꯏꯕ ꯑꯁꯥꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯑꯁꯥꯗ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯕꯨꯗꯤ ꯑꯗꯨꯝ ꯆꯪꯅꯤ ꯌꯥꯔꯛꯑꯒꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯅꯕ ꯄꯨꯔꯛꯑꯦꯒ ꯍꯥꯏꯇꯥꯔꯒꯗꯤ ꯆꯪꯗꯣꯏꯅꯤ
ꯆꯪꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯊꯥꯖꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯇꯤꯝ ꯀꯩ ꯂꯝꯕꯤ ꯄꯤꯔꯝꯅꯣ ꯀꯩ ꯂꯝꯕꯤ ꯄꯤꯔꯝꯅꯣ ꯁꯕꯤꯡ ꯈꯨꯃꯥꯟꯗꯒꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯑꯗꯣ ꯆꯥꯛꯀꯧꯕ ꯆꯠꯄꯤꯔꯨꯕ꯭ꯔꯣ ꯑꯔꯥꯝꯕꯥꯏ ꯀꯧꯕ ꯆꯠꯂꯤ ꯆꯠꯂꯨꯏꯌꯦꯕꯀꯣ ꯄꯨꯡꯒꯩ ꯀꯧꯕ ꯆꯠꯇꯦ ꯑꯣ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯛꯄꯁꯦ ꯆꯍꯤ ꯑꯅꯤꯗꯤ ꯐꯥꯔꯛꯀꯗꯧꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯁꯕꯤꯡ ꯈꯨꯃꯥꯟꯗ ꯑꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯂꯩꯈꯥꯏ ꯇꯥꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯝꯕꯩ ꯋꯥꯗꯤ ꯀꯔꯤꯝ ꯈꯟꯅꯕ ꯂꯩꯇꯦ ꯂꯩꯇꯕꯅꯤꯅ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯂꯩꯊꯕꯗ ꯈꯨꯗꯣꯡꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯃꯣꯏꯅꯗꯤ ꯌꯥꯝ ꯀꯥꯏꯗꯩꯀꯣ ꯑꯗꯨꯕꯨ ꯀꯥꯏꯗꯕ ꯂꯩꯇꯕꯅꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯌꯧꯔꯛꯄꯗꯤ ꯂꯩꯇꯦ ꯑꯣꯀꯦ ꯀꯔꯤꯝ ꯊꯥꯖꯕ ꯂꯩꯇꯦꯕ ꯌꯧꯔꯛꯄꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯃꯔꯨꯑꯣꯏꯅ ꯌꯥꯝꯗꯤ ꯊꯥꯗꯈꯤꯕ ꯂꯩꯔꯦꯅ ꯄꯥꯎ ꯐꯪꯉꯒꯁꯨ ꯃꯈꯣꯏꯗꯗꯤ ꯌꯧꯔꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯅꯂꯥ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯊꯣꯔꯛꯄꯒꯤ ꯐꯨꯜꯂꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯏ ꯃꯁꯤꯃꯛ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯌా ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯣꯏꯒꯗꯣꯏꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯏꯀꯧꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯖꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯪꯍꯟꯕꯤꯌꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯃꯔꯩꯅꯕꯁꯤꯡꯗ ꯂꯩꯉꯥꯛꯇ ꯊꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯗꯣꯂꯥꯏ ꯊꯥꯕꯤꯗꯒꯤ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯤ ꯑꯗꯨꯝ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯧꯕ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯪꯅ ꯆꯥꯟꯅꯕꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯛꯀꯧꯕ ꯑꯗꯨꯝ ꯆꯠꯄꯁꯨ ꯌꯥꯎꯅꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯔꯒꯗꯤ ꯀꯥ ꯑꯁꯤꯗꯃꯛ ꯆꯤꯜꯂꯤ ꯃꯁꯤꯃꯗꯤ ꯀꯃꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯑꯌꯥꯝꯕꯒꯤ ꯀꯃꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯥ ꯆꯤꯟꯕ ꯂꯩꯐꯝ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯥꯟꯅꯗꯕ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯜꯊ ꯑꯦꯟ ꯍꯥꯏꯖꯤꯟ ꯃꯐꯝꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯏ ꯃꯩ ꯐꯪꯏ ꯑꯗꯨꯕꯨ ꯇꯣꯏꯂꯦꯠ ꯑꯃꯗꯤ ꯕꯥꯊꯔꯨꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯃꯍꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯦꯞꯇꯤꯛ ꯇꯦꯡꯛꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯃꯝꯗꯕꯅ ꯂꯩꯔꯤꯕ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯃꯗꯨꯗꯒꯤ ꯄꯥꯊꯣꯔꯛꯄ ꯆꯦꯟꯊꯣꯔꯛꯄ ꯏꯁꯤꯡꯅ ꯃꯅꯝ ꯃꯍꯥꯅ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯐ꯭ꯂꯣꯔꯁꯤꯡꯁꯤ ꯏꯅꯤꯜ ꯀꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯑꯃꯗꯤ ꯃꯣꯝꯄꯥꯛꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯐꯪꯅꯔꯦ ꯍꯥꯏ ꯑꯗꯨ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏ ꯃꯁꯤꯕꯨꯁꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯕ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯅ ꯇꯦꯛꯁꯤ ꯁꯣꯜꯍꯧꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯗ ꯃꯥꯏꯛ ꯃꯦꯟꯒꯤ ꯑꯅꯧꯕ ꯁꯤꯔꯤꯁ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯠꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯒ ꯃꯤꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ SKTV ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯛ ꯃꯦꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯤꯁꯣꯠꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯄꯥꯎꯗꯝꯗꯨꯅ ꯂꯥꯛꯂꯤ The Mike Mangi Anova series Go to Relief Camps. Series asigi episode mathang miyam gidamak nauna puduna laksari lanjana duna tongan relief camp singda changjafam loduna leiriba miyam ga unaba mafam adugi oriba phibam sing miyam da uhangadoriba new series of The Mike Man Go to Relief Camps every Wednesday at 2 p.m. only on SKTV News.